Lakhipur online puthokjaba February ki tang 13 irai numit ki Khomjinba Pao tabirasi ahanbada maruiba Pao ngasi dagi rajya sigi tongan ba parikha center chamapan gatara homdoida SSLC parikha horgani tha ama chumna pangthokadaba lasing pi sabagi training ama kasar chengdong lekaida hongdokre Gosaipur da angang singi oiba jagoi se hendanabagi thoroma ma pangthokre Silchar Chengkuri Road Vivekananda College ki mamangda nungtil popopta nupi amadagi sel yawba bek mullaga pukre MSF Jiribam District na sinduna tha ani chatharakiba mahiroi singi free revision coaching ngarang loisinkhre amasung meitei pangal gi luhongba amasung masigi chanarol haiba larikama phongkhre Haujik mapungoi ba pau tabirasi ngasi dagi asam gi tongan ba parikha center chamapan gatra humdoida SSLC parikha horgani punna rajya sigi mahiroi lakh mari lising kunmanga chamapan ga humputarukna parikha sida phangmani masigi manungda satra gi masingna lakh amaga lising marfutra chamapan ga yangkai taret ni aduga satri gi masingna lakh ani lising kuntra mari chamapan ga marfutra mapanni panba yai handak ahanba oina SSLC parikha da mahiroi singna OMR seat seasonary Kasar jila da tongan ba parikha center ni futareta punna mahiroi lising kunmari changma ga marfutara na parikha sida phamgani masigi manungda satra gi masingna lising tara matoi ga subna kunmanga ni aduga satri gi masingna lising tara humdoi changma ga humpu manga ni sexual tharang lokot po ina parikha thabam gi akoibada CRPC ki section samaga ni pumari su thamjan kre Assam Skill Development Mission na sponsor toba tha ama chumna pangthokadaba lasing pi sabagi training ama kasar chingdong lekai gi ke iraiton debi gi sangaida ngarang February gi tang 15 tagi hogdokre training adu hogdokpagi thoramda lare lakpam horilal Assistant Director Handloom and Textile Kasarna Chief Guest Manoj Kanan Deputy Director of Employment Barak Zone Guest of Honor Aduga Ozani Sanatombi Debi Galoinana Atai Kunasigi GP Secretary Brojesor Das Amadi Kunasigi Kai Kumnaraba Ahalkeana Dais Kilating Oiki Assam Skill Development Mission Siljargi District Project Manager Niloi Sinhana Scheme Masigi Matangda Wangangki Assam gi Meitei Singna Haujiki Matamda Lasing Pigi Pothok Liksilakpa Masibu Karamna Hengadagi Haibagi Matangda Lare Lakpam Horilal Assistant Director Handloom and Textile Kasarna Marik Jumo Wapam Kaya Thambiki Thauramadu NG Alina Devi Circle Inspector Handloom and Textile Kasarna conduct Tobiki Program adu da saruk yariba trainee singda makoigi uniform amadi cap na chingbasu yentoki hairi Soitpur Development Committee Gosaipur na silangduna Saraswati Puja numita kungang sigi oiba ngang singi jagoi isei hendana bagi thoroma ma pangthokre So Your Talent haina mingthon ba thoroma sida isei jagoi acting amadi extempore speech na chingbagi hiramda angang kunromna hendana ba sida saruk yakhi Children Performing Arts Center gi midyeng makhada pangthokpa hendana ba dugi athoi ehen taba singda laikai gi ahal konsam khambaton chirom bangsidhari amadi GP ward member Khomjinba Harikisarna Selgi Mana Sukusinaki Panbayai Numidatugi Hendanabagi Thoramaduda Children Performing Arts Center Silchargi Maigitagi Molina Kundrakpam Amadi Amutomba Kundrakpamna Jasoina Yengsinbiki Hairi Khaladu. 'Imit ase, 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 '
ꯂꯩꯖꯕ ꯑꯃ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯩꯔꯕ ꯗꯥꯛꯇꯔ ꯅꯟꯗꯕꯥꯕꯨ ꯁꯤꯡꯍ MD ꯃꯦꯗꯤꯁꯤꯟ ꯁ꯭ꯄꯦꯁꯤꯌꯦꯂꯤꯁꯠ ꯁꯤꯜꯆꯔ ꯁꯣꯗꯣꯔꯘꯥꯠ ꯃꯅꯥꯛꯀꯤ ꯀꯦꯄꯤꯇꯦꯜ ꯄꯣꯏꯟꯠꯇ ꯂꯩꯔꯤꯕ ꯀꯦꯄꯤꯇꯦꯜ ꯗꯥꯏꯒꯅꯣꯁꯇꯤꯛ ꯁꯦꯟꯇꯔꯗ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯂꯥꯌꯦꯡꯕ ꯍꯧꯔꯒꯅꯤ ꯃꯤꯌꯥꯝꯒꯤ ꯈꯨꯗꯣꯡꯆꯥꯅꯅꯕꯒꯤꯗꯃꯛ ꯅꯣꯡꯃꯥꯏꯖꯤꯡ ꯈꯨꯗꯤꯡꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12ꯗꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 2 ꯐꯥꯎꯕ ꯂꯥꯌꯦꯡꯒꯗꯕ ꯑꯁꯤꯗ ꯃꯥꯡꯖꯧꯅꯅ ꯑꯦꯄꯣꯏꯟꯠꯃꯦꯟꯠ ꯂꯧꯕꯤꯅꯤꯡꯕꯁꯤꯡꯅ ꯇꯦꯂꯤꯐꯣꯟ ꯅꯝꯕꯔ 700-299-5161 ꯅꯠꯇ꯭ꯔꯒ 700-299-5181 ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯅꯕ ꯍꯥꯏꯔꯤ ꯈꯪꯍꯟꯖꯕ ꯂꯣꯏꯖꯔꯦ Silchar Chengkuri Road Vivekananda College ki mamangda nungtil pobopta nupi amadagi sel yauba beg mullaga pukre paugi likhun matungi nangarang Silchar Chengkuri Road ki Mausumi Chaudhary na Silchar Vivekananda Road ta leiba post office tagi sel lauthokloba matung Chengkuri Road Vivekananda College ki mamangda chatlingaida ikhang khanghaudana maninglomdagi lakhiba bike tongba miyoi amana nupi adugi makuttagi sel yauba beg adu mullaga pukhibani hairi nupi adugi mapuroibana hai beg aduda lupa 13,000 ga bank ki passbook amaga yauki hairi matungda makhoina Silchar National Highway Petrol Post da wakat cherol ama thangat ki hairi ya awa duita sele break mariya dalaise otoda khayal korchho na phone engage aslo hotat tai hat theke thaba mariya hand brake speed e barai er moddhe 11,000 টাকা aslo ar post office passbook ta Manipuri Students Federation Jiribam District na sinduna class 9 amadi 10 gi mahiroi singda chatharakiba tha ani gi oiba free revision coaching class ki aroiba numit tangarang Jiribam Higher Secondary School gi holda achamba tharoma pangthokre loisinbagi thoromaduda Manipuri Students Federation Jiribam District ki President S Iringanba Manipuri Students Federation Jiribam District ki Chief Advisor N Dharmendra Meite amadi Highway English School gi oza Chongtham Bikramjit na daistapam ki pre revision coaching asida MSF District Committee Jiribam na laukiba exam singda ahanba anisuba amadi ahumsuba takraba mahiroi singda achamba kudol potpiduna pugning thogot ki thoromaduda Manipuri Students Federation Jiribam District ki Chief Advisor N Dharmendra Meite na hai Jiribam District asi picture abasu Jiribam dagi afaba makok thongba ngama mahiroi oigadabani hai ki handak pangthokliba coaching asi class 9 amadi 10 khaktani adubu mathangi chahi onlakpadadi class 12 kisu hablagani haina mahakna phongdokhi Writers Union Imphal na silangduna Imphal gi Manipur Press Club ta Ahmed na iba Meitei Pangal singi nat amadi saktam ga mari leinaba Meitei Pangal gi luhongba amasung masigi chanarol haibalairik ama ngarang phongkre Larik phongbagi thoromda Nongmaithem Kiran Kumar President Manipuri Literary Society Imphal Dr. Makhon Manimongsaba Assistant Professor Manipur University of Culture amadi Dr. Syed Ahmad President Writers Union Imphal na Chief Guest of Honor amadi President Oibiki Former Secretary Writers Union SM Seikna Taramna Okpa amadi Nungi Oiba Warol Thamki Thauramda Wangang Laduna Dr. Makhon Mani na hai Luhongba haibasidi Prithibida leiriba Kanglup Kudingna Taunariba Chatnariba Ngaktani Mana Ngangnariba Chatnariba Lon amadi Dharmagi Matungina Amaga Khenabadi Yai Oza Ahmed Kumba masak nairaba aiba amana Meitei Pangal singi luhongbagi maramda iba lairik ama puthorakpa asi yamna matam charabani khalli Oza Ahmed na lairik asida mapung phaba ama oinanaba honahaningi lairik asida makhatana thiraknaba lambi ama yatuna thambirame haiki President oikiba Dr. Syed Ahmad na hai haujiki matamda luhongba haibasida Meitei Pangal su yamna ahongba lakle aikhoigi leijaramba luhongbagi chatnabi kaya manglakle Aikoi nat ki oiba chatnabi kayadi nupi sing tana ngak tuna lakli masi aikoi Pangal singna Manipur gi wangma Assam Tripura amadi Bangladesh ta tariba kayadi ariba chatnabi kaya ngasi su ngak tuna thamli masi aikoi Manipur gi Meitei Pangal singna su tamjahaningi haike panbayai Ahmad Kasar jila gi Singirbon khungang da pokhi masamak advocate ni Sahitya Academy Translation mana 2019 da fangkre hojik phawbada punna lairik 13 phongkre Thauramgi aroibada Sri Benjamin M. Saha, Member Writers Union Imphal na mayamgi maphamda thagat warol thamki. Nungairaba pao
khu tang chikpa nerve ki anaba khwang yanglin gi anaba brain amadi bp stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna e tong the leiramba amot pasing sengdok pangamali amasung kidney liver heart amadi brain gi mapangal kankat handuna haksang phana thambangamali magnetology scanning therapy asigi kanaba lobiu nasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng jari chief consultant Dr. M. Santikumar Singha, lifestyle medicine consultant, Harvard School of Medicine, USA certified, mobile number 9435070286. Aiming nung siwaw kowe mama ay kurche obuso na tanggal pa kuwal pa ngamonde mapom siga ane suna lagu dei ngasih tanggal pa ngamme. আমার নাম সুশান্ত বণিক বাসা শিলচর আঙ্গেরখারি আমার স্পন্ডাইলাইটিসের প্রবলেম ফ্যাটি লিভার আছে আরো অন্যান্য সমস্যা আছে বিগত 3 দিন থেকে আমি স্যারের এখানে ট্রিটমেন্টে আইতেছি আমার পরে অনেক মানে পার্থক্য অনেক আরাম পাইছি আমি ট্রিটমেন্টটা আগে তো এরকম পাইছি না তো স্যারে একদিন অ্যাড দিছিল অ্যাড দেখে আমি তার লগে যোগাযোগ করছি এখানে ভালো তার সিস্টেম ব্যবস্থা আছে আর ট্রিটমেন্টটা যেটা মানে পার্মানেন্ট কিওর হওয়ার এটা ন্যাচারোপ্যাথি ট্রিটমেন্ট ভালো ট্রিটমেন্ট এটা আমি আরাম পাইছি Aroibada maroiba pau amukhanna ngasi dagi rajya sigi tongan tongan ba parikha center chamapan gatara homdoida SSLC parikha horgani tha ama chumna pangthokadaba lasing pi sabagi training ama kasar chingdong lekaida hongdokre Gosaipur da angang singi oiba jagoi se hendana bagi thoroma ma pangthokre Silchar Chengkuri Road Vivekananda College ki mamangda nungtil popopta nupi amadagi sel jawba bek mullaga pukre MSF Jiribam District na sinduna tha ani chatharakiba mairoi singi free revision coaching ngarang loisinkre amasung Meitei Pangal gi luhongba amasung masigi chanarol haiba larikama phongkre Lakhipur online YouTube channel gi pau sandok chaba ngasigi wenadi matang asidaloi jare